Chak ising tuklakpaga kolik sing du phengba horakle Albinana Leina nang Jessica ga Insta da follow tawnabro Leina na magi username phau khangde idi Albinana Risiga hana khangnabro dubo khangde da aidi khangdi Insta gi post kudingi comment pmi amadusu flirt ki type daga adum reply pmi kumlakte Leina nokpodamak noklai ada naibani khangnai haibidi Jessica na khangbro khangdi adusu aisu haideda Gracie nanaw nupine na taw khungam dugane piriba comment maki satane munbi kisani nang Leina noi sidi Albinana noi sidi nati nang na haidasune mana khangam thobane Insta gi follower do masoidina yengamni celebrity amana magi following list da sumna gi mi amakak follow tawena ichau chau na songtho ga leibudu uraga madu kanano na soidina yengambani machine se khangba yadro Leina yareba comment bibabu pisanuba comment bibagi wanati khangbido khangbam thoi haiba Gracie celebrity na di khangdra nanga nong pinena khangamoida yumgi oiba wari imungi wari pakna sadi madi chakana bakhaktane adugane taptha kainu siba phawalaga mana tumina laisinkhibado nung phau nung sinaba hodingaidane khana khre khoidi Gracie mamai khumjilega imau kaido nupa koi khibadagi waji jajat ngang bahidi nupa amta nusinara kabai minungsi mayam da Mr. Celebrity duda joro haitharaga nungsi ge khankrabo nangbo Albinana kibu kisile aidi nungsi nei na kainom ni moini di hekta koi thanga ga buyimi Leina du khanglaw law rei adu hairak paduda Albina panjaro hayang mu panke Gracie Thaina aigi Lucas na ahing kuding ai fangaroi na kapatho ningsing lai I miss him gitar khonglaga thabalak ta phamlasu tawai saido amta bu sakluge da iwada Albinana ai su yawgi nagi video call do adudi isai khange ba AIR gi good morning Manipur mahlorabo ai khoi couple sa imana bigi nupana mamana bigi isai sapi pase kai ge illegal oi bra crime law na yada bra high court na thing bra karamba article da yawge nursing tamakpagi laik tasu thengarakte aidi nang ama leibasi ubadane Gracie kim ai gyan tarabane nang adum ai gi mohosilo aina ngamdau dai lokaine mano ina mulle Leina ani du da yenglaga nokmi kon jamli thabak loisilam laga ahumdu kada loina changlaklei pothana ba loina tawkre amasu Leina magi phone du data on san tawi paisilai message receive gi mathang Be, dada wari, suting loidre. Ay nang uninge be. Reply. Sukha bagi emoji duda Leina Makata na message kara sulerami. Aduna magi status tu gi reply ni. Kanaya ngano sidi kuy na thambayadre. Kundo paring sapung ninge ko. Yeta silo mapupa laga oidana somthetpa angang manalay giyam ko. Be. Give me on her. Seriously, I am trying. Leina message mayam du uraga mathanta noklei. Ware haibaduda pirai reply du. Ware tikiduraga phane yum handriba. Handri wawa falo. Kamaina kaino mo pijaraga. Hauji bu kai chadoiba. Hayeoina chapot pijage. Haujikti chakoina charaga potharo. Angang musa koibuse sumai tawnaro. Aina haibana ama mana kumbana ama kaino Risi somdano be boys nang kumo taning adudi ngamoy message tadi ikaide aseng badidi hekta ikaire adudi mapandan do tholo kaige lairo ma tholo ai ngaire Leina haugatlaga mamanabi ani du da yengi aduga kaisu hairamda Phamungdagi kumtharaga balcony da thoglakle lambirom da yenglakpada ure Risi lebribadu gari du da haifet nga tharaga Leina thoglakpadu uraduna makhut hairei Risi koloina direct tawsilai hek pairakpa kaurei waruraba khonjal duna nungsina be wabu fakre is haisinano mamai masa sidang ubada wabuga farasinadi adum inakta lerdi kyam nungaine shooting halakpa khuding
नुंतीगी मिठाई सु चाहौ फंगने लेमदब नेचर दु तौगनु हाइबने लमसु फजने हेले अरिबा हाइरगा थिना चैरा उरा ऋषि नोगलई मखोल थोकना लीरसु अनहै वरी बने हाइखरदि ऋषि इकाइबा खंगदे हारगा हौजिक चंगौरा गेलो लबसे ngамसु ngамoi सुमायना सुम स्वाइद लेफलगा हनख्रो हाइरा आई उरदि वाबा फरे हाइदाय हल्लो थेंगे कैनो वाले के वन ह कॉल का ओरा बे कोमो ददा हो हो नुसिबा ऋषि गाड़ी दा नाथरगा लैनादा येंगना लेबरंबदु फिंगना सट हौगलई कैबा जुकिदो यामना हराउबा मतौदुदा लैनासु नोगलई हल्लो थेंगे हाइबा हयें कांग कोइबा लाओ हल्लगे तुमजरो फजना गुड नाइट मखुतु हाइरमी लैनासु हंदुना बाय बाय तौख्रे ऋषि गाड़ी दा काखतख्रे लैनासु ऋषि चतखिबगा मनुंग चंगलक्ले हेक चंगलक्पगा ममानबी अनिदु मंगोंदा मुन्ना येंगलई लैना केमता हाइरमदे मासु फलप येंगलमलगा फमुंग काखतख्रे मथंगी नुमितुनी कांग नुमितनी हाइनखिबा मतुंग इना ऋषिसु लैनागी मनाक्ता लाक्ले लैनासु ngasiदी नहान खैदगी हेना निंगथीजै ngorok ngौबा कुचुनी पिक्तक चिंगतक निंगथीबी सबादा तांगजरिबा इनात की फी फनेक्तुगा कयादी फजरे ओइगी नापदना तखे लैनाचो ख्वांग येरिबा जुम ताबा समलांगदु थादोरई ननिंग तमजरो हाइबगुम मालंग मरक्तसु हाइहुमदुना सानाहली मखुत्ता थंबालसु पाइरी लैनागी मसादा लैतेंगलिबा मयामदु पक्षदबा याउद्रे ममानबी अनिदुगा पुन्ना थोकलक्लगा मयाम तिलिदुगी मरक्ता मखोइसु लेपतुना येंगी ग्रेसिना एगे आमा येंहौरसिरा खंगदे फजबा अनि याउरे आदा अल्बिनाना क्रेसी हम चाननबा कदर माले नंगिदो ग्रेसिना नंगना दुमाय खलसु काइदे अल्बिनाना सक्सिदिबा लैना अनिदुगी वारिदु तारुदे मी मयाम तिनबा अमदी मागी मिटमांगदु उरिबा मयामदुदा हौख्रबा पुंसी अमगी मम्मी मागी ममिता तसेंग उरकपगुम तौरकले खंगहौदना निंगसिंगबा ngamludraba wari amasu ningsinglai tapna लैना मकोक ngawre karino haiba masana khangjade tanja dumaktadani ऋषिना मागी मिटमांगदा लेपलंबा उरकपसु वांग मदनी अनिदुना लेपलिबदु अमना अमदा अंगकपा फावना येंगनै थमोय अनिदु चप मानना मिपाइबा फावे अकीबा पोई मिहुन मासु चप मानना चोंगी ऋषिसु लैना उरिबा लैनाना निंगसिंगलिबा वारी अदु चप मानना निंगसिंगलबनी निंगोल नापदा चिलिबा तखेलै लैरांगदुना अमुका हेना महेक सिंहले अदुंगैगी वारी निंगसिंगहनबा निंगथौलोकदा लैचिकलेना तखेलै चिंदुना लाई खुरंबा लाखिबा नुमितुमकनी ngasi mikupsida ऋषिना उरिबा युवराजना निंगथौकोलदा मोमोन नोकना नुसिना येंगलखिबा सक्तमदुनी लैनाना उरिबसु मिकुपसिदा सकमानबा खक्तरा खलुबा ओइरमदे सकमानबा तोंगानबा सक्तमनि खलुबा ओइरमदे तोंगानबा आई हाइबा आई हाक्तुनी आईगी अनौबा मपो पुंसी तांकक अमा मपुंग फादा लमखांगदा लोइखि अवा चैना खांगदुना थमोय मैचाकना चाक्तुना अवांगबा चिंगोल अदुदगी लूरबा मागी लाइजे इरोल नुंदा इसाना याना थवाई माबु कटखिबनी वारौखिबनी मतिक लेबा महाकपुसु अदुबु नुंसीबदी मांखिदे नुंसीदुना चटखिबनी असिबा मागी मनाक्ता नुंसीबा पुंबदो पुदुना आई अमुक हलक्लै नुंसीबा महाक्तो अमुकसु आईगी नुंसीबा ओइररे नापदा चिलिबा तखेलैनाचो निंगोल सबांदा लैतेंगलिबा निंगथिबा फिजोल सोइजाइना नतारिबा अमुबा सब तिंगबा समला खजिक तारकलिबा मसाई अमुकसु मंगाउथिबा मालंगबना हुंदोकलकपदा निंगोल माना मोमोन नोकलकपगा मपा चानखिबा कया अदु उरुबदा लैनानी हाइबा काउदुना लैचिकलेन ओइना उखिबनी नोंदबा माना इंसिलकलिबरा
adungaygi warido nupa nupi anima ningsinglaklay kanana kanano masak khangnakray mikuptuda kari wahay haygani kari wari sanagani hayba khangde risi lainada mikup kharadu munna mitlu pirang ihona yenglamlaga khudangdu samlakbani lainasu machindagi wahay ama fautholakidre chakmanana mapi irajena risida yengduna laybani angakpana pikthalay makhoi anina layriba sangsar asina karino hayba wahang mapungningsda hangjay pumnamak ningsinglabada khudakta risi lainabu puduna mafam adudagi lakhibani wahay ama phaw hayramda aniduna chatkibadu ingangakna yenghori mamanaba mamanabi lehoriba singdudi wa machet amata ngangnada garidu speed kantak thauduna lainabu ising thumjankraba harisna takpa mafam aduda purakle sangliba lambelni adubu anidu wahay ama phaw hainada lakli mafam adu hek yaubaga risi phingna yamna pakhatna hairi bem law asi hairaga lainagi makut chamduna ipak adu yauna chingduna purai laina haujisu wa ngangdre magi chinbaldagi wahay amata thoklakhidre risina puri balambiduda athingba pida tung ilakpani makhongna chingdu karakpada awabasu phaudre anima kuihaude yaure yahoningba mafam adu ure chauraba paklaba ubada ningthijaba ipak adu to yengo mafam se yengo be nang ningsinglibra laina yengi ipak tuda hik hik kaplakle madu uraga haukiba wari thaudo kayado mitmangda mathang mathang songthorakle thaudo wathok mayam penkhidaba ningamkhidaba thamoi mechak oikiba wari singduna kaphanbani ngasisu risisu kaplabani ningthaulo nang aigi nungsi se hofo nang aigi nungsi poloi famdune laina risigi manakta changchilaga chetna konsinduna makhol thokna kapthorakle kaino ine ngasi horiba ine ngasi aigi thamoida phauri ayam se kaino aise kanano laina wangang lakhidre risibu chakhigadra mabu amuk mirairamgadra haibage pakhatpana hena chena konsinduna adumak laikre risisu mapi tare khonjal thokna kapludrabasu nupa masu thingbangamda sinthari pirangadu ningthaklok magi wari inau nauna ningsinghale nongpok khulenda pokhiba yubras leichiklen anigi nungsibadi mangdringa sisu thamoi ani chena kikhiba nungsi kisiyado nam haduna thadatna hankibadunara anowa makhoi anigi mapok asidasu adungai leikiba nungsiba ado mayeng tadana leiriba laina risigi mathanungdagi handoraklaga risigi tarakliba mapi adu makut macha aduna nanthokpirai risisu taithokpirai lainagi mapi adu aduga langnarai haukiba wari pumnamakto lapna thamkhraga asuk nungsiba nangse thengnaramdradi dada se kamai tawne laina risida mathabakta furai nang yamna patabne aibi yamna kapale nungsibasu tambiraga nungsibasu mirai di banatra ayonda saukidara nungsibadi mayeng tadri lengdana adum leiri mapok asidadi nangse sungtha thadoklaroi laina risigi sartuda chena paisinduna amuksu kapthorakle mamaidu lukthaduna risi yamna tappa khonjal de kaurai yubras ki thawai leichiklen dadagi bem mingaudu nungsi mankre kaplubagi hik lauriba khonjal duna laina sukhumlai tapna pirang lakta amuksu anidu apenba minok nok minai nungsiba matau kaya su utuna thamoida nungsiba phawon khibani sinaki nungsi khudo tanglaba nungsibagi khudo adubu khanghaudana nungsiba adusu kai khibani machet machet tana akai balikligum amak balaite nungsi khibana nungdamba mana amuksu
ꯁꯦꯝꯕꯤꯔꯝꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯍꯣꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯍꯟꯗ ꯑꯅꯧꯕ ꯅꯨꯡꯁꯤꯕ ꯑꯅꯧꯕ ꯃꯄꯣꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯄꯨꯝꯅꯧ ꯅꯧꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯅ ꯊꯦꯡꯂꯩ ꯑꯅꯤꯗꯨꯅ ꯍꯜꯂꯛꯄꯗꯨ ꯄꯨꯡ 7 ꯍꯦꯜꯂꯕꯅꯤ ꯒꯦꯠꯇ ꯈꯥꯝꯃꯤ ꯒꯥꯔꯤꯗꯨ ꯔꯤꯁꯤ ꯃꯃꯥꯏꯗꯨ ꯂꯩꯅꯥꯔꯣꯝꯗ ꯂꯩꯁꯤꯜꯂꯛꯂꯒ ꯌꯦꯡꯉꯛꯏ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯃꯒꯨꯝ ꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯁꯨ ꯃꯥꯒꯤ ꯗꯗꯥꯅꯤ ꯍꯥꯏꯕ ꯈꯪꯂꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯌꯨꯕ꯭ꯔꯥꯖꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯔꯁꯨ ꯇꯣꯏꯅ ꯆꯠꯃꯤꯟꯅꯔꯁꯨ ngamde michana bakuina yengba sungam ngamde adumna munna yengsilakladhi lainadi mamai leithokre aduga tapna hairei kumage be kaurak paduda amuk leisilai laina mamai do karino haibagum mamituna ingit pirei yengduna risinogla ikhaze hanaga manadre kaiba nungsibasa ngasina hele ngarangdagi aduga hojikna amu hele ngasaidagi kahigino asuk nungsihanbasibo laina risida nokmi nokmi yengai aduga khumlai mamangdane aingonda nungside hairaga aibu kaphanbagi hanadagi suhena yamna nungsihaliba risi mamitu usilaga mamaidu nontaduna tik nokthorakle noi nupidusu hairoi amuhana aigi bemna kapkadawa haga laina nokmi hairei yare changage ai ngaikho asi hairaga risi mamaidu khajik nakselei aduga khajik amuk leithoklaga makut khudombiduna magi khajaida tak thengi lamhenba matawni utliba lainasu pirakliba ingitu khangladuna changsilakduna risi gi makhajaiduda amuktang thenglai risi nakan amadu amu sat leisilai nokmi tawduna laina hantaksu amuk changsinduna thengi mamaidu chumna amuk leikhraga hantakti makhutuna machinbalda amuk thamlai hantakti laina do pisum suklaga setlauna tharai risida nokthorakle matawduda risi namondaso asi hairaga lainagi ngaksangda pairaga manakta khangjing chingsilaga thengloi chinbalduna amukta lainagi khajaida chang call tawke ko yumyowa kumthakre gari degi laina makhutu hairei chatlo haina risisu handuna makut hairam laga chatkre lainana roomda changlakpada Gresica Albina gadu manglaga famduna leirami mathayam nasaba midona ningba kainani leiramlibadu aniduna lainana thong hangdorakpaduda anidu mamit mana khangsing bani phuphu haugannarai anidugi matawduda ngaglei lainadi kaino tawriduna Gresi phuk haugalaklaga makhwanga metkre chenkhren harauraga kaino tawrise hayengdi keregena leiraba Gresi se nang namut ka loi ka hele what is this behavior laina pisum du suklaga kai de ki chen bano chalo ada albinana kai chaloi bana laina thousada sadek ta khumai kappa chaloi Gresina kariya laina na yare yangware koksu eba albinana nateba kangsing mayeng minarame aduga hero lakpadagi hekta sakminaki hoi mai ga haide kai aduga mamit manai pompom khaleine celebrity na fura laina magi wari du dilosin kre kanana buthaza bigani wari adu tamluraga nungsibadi yamna nungsi wari adu ningsing laga na heli mitlu pira I hobasu adubu pumna maklosin kre maithong da tariba anawba mamiduna kanada su khanghan khidre mapok adugi nungsiba wari du laina tapna hairei dadaga yumda chalubane paw malaktana noida hairamdre babada koina urudabagi kharasu kapure adugini aiki susati Gresina aikoina lan matarabako overthinking phatte haise sidaneba muti azu pidarne leirise
Gyan lakpada harta dum oirame. Por Gracie Kim. Albinana nang irang famandana tawrine masi bom nama. Lainana chak thongaba lame charasiba. Albinana loire nang chelamani na ne ibani di chathoe. Call fangi pairakti message fangi halakti. Charulo. Lainana ai ruzagige aduga jage. Laina dress pat hongdoklaga bathroom da hane changkhre. Ani dudi phone amamam ga leigre. Magi thokpani. Yumda chatlui haibaduda thajaroduna makha na wa hangludre. Gracie ga Albina ga su iruzaba loiraga chak khara chasilaba matung kolik amuk loisili. Pung nipan makai muk tarakle pumnamak loirakpadudadi lapna su chatlubaga kapubaga Laina masadu pop tare. Pamungda kakhatuna hipthabaga sordu sangna nena tana hondoklai. Ayengba amada mitfam hongda yengduna tumina hipkhre hoi mai haidana mana atumna tumina laikhibaduda Gracie na hanglai. Laina na leiriba mawongduda adumak leiduna khumlakpani. Kaidawrage kainu magliduba. Laina mamitu fatfat kublai hantakti kaishu tawdeda. Albinana nangasi kaidawrage hanaga manade nasa nungaitabra. Gracie na walot kanu Laina nangi nungaitabado adum hayo celebrity ka khanarapra. Laina tumina ngaihak lay aduga tapna hairi miyoibagi mapokse tarel laklay haibase achumba waigadrane. Aina hauzik hinglibasina kaya suba mapokno. Aina sikraga anoba aigi mapok amada amuk poklakadra. Haukraba asiba oikraba aigi punsigi warido anoba pumnau mapok amada amuk ningsingba haunabra. Masibu oithokpa yabrane. Choirola karino hairakliba mayamdu mamanabi anidudi ingaw ngawre. Gracie na karino nang hairi mayamduna. Lainana ngae tasingna ngae manglan natti uribado manglan natti haiba ai ngasida khange manglan da uhanbane asengba sangsarado. Albinana Laina kaino nangbo. Laina noglai khazi nungsibagidama thawai thakibane. Nungsiba pumbana yumsinduna loikiba punsida nungsiba khajikta fau mayeng tadana anauba sangsar asida anauba mapok amapoklame. Aisu masu nungairaba manglani khallubane adubu manglan natte punsine sangsara magi punsi. Gyan mangle Gracie ga Albina gadi hanglurasu kumlakte mana thokpa ama nganglaga lay. Anidu ingaw ngawraduna amana amada yengnay. Gracie na layong narirambasibo karino jaja yamangi kari urage mutkraba sangaga urakbra. Subtitle yaudaba Chinese drama yengbaga chap manaye nangna hairi mayamdo kaino ba gyan tade ba. Albina na Gracie masi mai baba gawradi yararoi. Ngarang su yengo numidangda takhela hekta chilaga photo kapi nungsiba hiramdaba mana nungsi exam da full mark phangi. Gracie na mailena se biology da yaurokti da kaila yongno mana uliba singthomsiba. Albina na lairik tamba yaba tamlaklabane ado aisu khangdi mailena sidi. Laina mamaidu wallomda leithoklaga leikre aduga amo makha tarai. Noisu poklamgani ado aigadi thengnadre matamduda. Hairakliba waduda anidu amo sasat yengnay. Gracie tapna candle ga duka thadok se hamta thawai ga sanga madine nan kimit yenga ayam hona thengna banga moi ko. Albina na as nang marolama phaginati mana ngangi myam se kaino mai thalaga tumasina sini muthat baga ngamoi e ibani tuminarase ai tom tumaga ngamoi. Laina mamai do amuk sat leithorai noibani se wathidi phajana ngangi ai kaisu tawdi kaidagi lai thawai changbano sum haibane oithokadrana hangbasida moina panghan khanjile tumoyare. Gracie na khandradi ithing thingi hali aduga siran ga turan ga ngangdana larik nga hakta pa gi tawbase hek yele kiba mayawre edi. Albina na pajani khrabani na masu larik nena. Gracie na
yumdasu imana adugi dialogue to ngakta sinai se taning da banaba aina laik da ngawse no chapa ma yauri yumthang na be angang da pithok le rame bora go na ro chaona ai khoi mana ai lai mayam do adu dai ne re da lai se na albina na mangak to fat illi oini na oini ba Grisina dress lagi haji laga ne lahik lagi ba Grisine insta gi bio da lahik lever na chao na ne capital letter na thari do nami tu udro lahik atu yam hai banang na IAS oi disi kai gino imphal is na am disi kai gino ba nurse oi si udro IAS tu dine thaina oi gre kuino be adi thai di be hei myam se adagi pai de preparation myam se le na manghanya bra khara le ga Korea da Vincenzo Casano ki mafia wife oi re da bani osila kanina oninge bema pregnant ki case la yin thoksira albina laure e Gracia leina di ani du ki wa da taraga nokle wan thakai wari nungai ringai risiki kolak seli kol du lak badagi di noklam badu lep laga leina balcony da hotna senkre fuk hogalaga Gracina celebrity ki kolakre albina na private oiki basina nozari banina ikai tawri ni ne